MEETEI LEEPUN की THOUBUREL M Pramotchand bu Phanaba Thang-Gatlakkhiba case adu Kso Amadi Kuki Meeyamna Handokpa Tangaiphade HAINA Union of Trust na KHANGHALLAKLI Union of Trust U-Trust ki Secretary S Govina Khodiak bidona thadorokpa chirol aman hai MEETEI LEEPUN ki THOUBUREL M Pramotchand asi drug amadi HIV/AIDS tagi irai chasing bu kanabagi lanthengda maruoiba thaudang kya lawriba misak ama oibada natana MEETEI sing punsin aduna ipa ipuna thambiramba liklam singbu yokhatnaba amadi kaitharakliba MEETEI gi saktam bu kannaba hotnabada chawba thaudang ama lawriba misakni hojik thokliba irang asigi marak asida mahapur Churachandpurda warrant issue tawduna Phaduna puraknaba order thokhiba si laibakthibani masi yabangam loi thokliba irang asida U-Trust ki center singda layengduna leiba kuki drug user kaya U-Trust na kanduna mayumda tekta kaidana yohankhibani hojiki oiriba fiba masida MEETEI furuk ki luchingba amada atamnana phaduna purao haibasi leibang machata daba spiritual caution yaudaba thawongni haina lawdaba ngamte athuba matamda Kso Amadi Kuki Meeyamna khanaduna case se handokpa tangaiphade hane chirol asina makhatari